मान हाइब्रिड कमेंट जे फुल सपोर्ट जेनिफर फिल्म कुमलखो ना हाइब्रिड कैमरा ना ꯃꯈꯥꯗ मी लोय ꯄꯨꯜ खंगने अदु ननि ꯂꯩꯔꯝꯃꯦ कैमरा दी येंग लेजु उब्रसे ꯁꯝꯁꯦ खोइ ꯄꯨꯂꯞ सेगे समजे ꯄꯨꯈꯠꯅꯤꯡꯉꯦ सांगदे हम सांगने मास हाना दि दुम ꯍꯟꯗꯛꯁꯨ सांगजरी ꯈꯔꯗꯤ माइसे ꯀꯛꯊꯠꯈ꯭रे दी दुम ngौवेन हाइबी को अदु तारसु खोइ से मनाक संग्रदी यादे ꯈꯨꯔꯨꯝꯖꯔꯤ खुरुमजरी ꯃꯌꯥꯝ मयाम नसीदी क्यूएन ओइन तौजरगे अखोइ चिसेगा इबानी खोइ चिसेगी वीडियो दा मयाना पिबिरक कमेंट सिंग दो मथंग मनाउ नाइना पाथोकसरागे अदु कमेंट जे यान हानबा कमेंट अमल कुचरागे ग्रेसी कोमना हाइबिरक कमेंट अमा याम नुंसीये चे जेनिफर से ना हाइबिरे ꯊꯦꯡꯛ ꯌꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯍꯌꯦꯡꯋꯥꯏꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯍꯟꯅꯨꯔꯕꯥꯎꯇ अदो सी कमेंट पाथोकसरी जे अइना सुम कमेंट हनमदो हाइदि मयामनसु सुम नुंगाइरोइना अखोइ सेदा पाथोकसहनमनिको अखोइ सी जे अइना फजना हाइजरु मतमदा मानसु याबिरेको हराउ हराउना अदुदुगिनिको अदो मथंगी कमेंट सिना मु प्रियाबी 8698 नमु हाइबिरेइसिना अया फर्स्ट कमेंट नुंसिमल्ले सिदी थैंक यू ꯊꯦꯡꯛ ꯌꯨ सिमदि अइजु हाइजरगे अदुगा मथंगी कमेंट जिना मु आर्या चे साबमना पिबिरेबो कमेंट जे जेनिफर की रील्स अपलोड तौरओना पिबिरे ꯑꯩꯒꯤ ꯔꯤꯜꯁ ꯑꯞꯂꯣꯗ ꯇꯧꯕꯁꯦ ꯃꯥ ꯂꯣꯏ ꯅꯝꯃꯦꯕꯀꯣ ꯑꯗꯨꯅ ꯃꯥ ꯁꯪꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯁꯪꯉꯦꯕ अदुबुदि सुम्मे हाइदि वीडियो जे अनम्मना अइना एडिट लोइ तौबिएबा अखोइ सेगिसे हाइदि मागी वीडियो अम नम्म कानसु अइना एडिट से अदुम हैबा हैतबोय अदुम सेम्बिरगा तौबिबा ngaतनि अदुदुगिसु ओइबा हाइतारे अदुना मथंगी रील्स तुमदि होइना मफम अम चटला काना फजबा मोंगदा नमजरकेको अदगी मथंगी कमेंट जिना मु रोशनी 4185 मनिंगी डिजिट सिदि पाथोकसरोइगेको हाइदि ममिंग तंगै पाथोकसरगे डिजिट सिदि नुंगाइत्रेबको अदुना फुल सपोर्ट येंबा याम नुंगाइये लोइ नुंसीना हाइबिरे थैंक यू सपोर्ट तौबिबगिदमा अदुगा मथंगी कमेंट जिना मु सुरेश नु पिबिरे सिदि अइंगोंदा हाइबो माने बाय फुल सपोर्ट नुंगाइ नुंगाइबा मथंगसु थागलओ होइ थागचरके ꯁꯤ ꯀꯃꯦꯟꯁꯤ ꯅꯪꯅ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯃꯁꯥꯃꯛꯇ ꯐꯣꯟ ꯇꯧꯔꯒ मैं ममंगदा इज्जत लोइग्रे अदगी मथंगी कमेंट जिना मु बिमोला मयांग लंबम न पिबिरप कमेंट होइदुइने ꯗꯣꯛ ꯃꯐꯝꯗꯣ दो मफम ꯍꯥꯏꯕꯤꯔꯝꯃꯣ दो हाइबिरमो ꯆꯤꯡꯃꯩꯔꯣꯡ ꯅꯦꯄꯥꯂꯤ ꯕꯁꯇꯤ अखोइ सेना हाइब मफम जे सि एजेक होइदुनिको अइना कमेंट हनबदबुदी मफम दो हाइदि एजेक मक हाइद्रगसु चिंगमैरोंग हाइबदो अदुगी दुमति चिंगमैरोंग दगी खितंग थौगतलगको नेपाली बस्ती हाइ मफम अम लैबने अदुई मफम दुदगी हे ओपोजिट तो ओइदुनिको मफम जे अदुगा मथंगी कमेंट जिना मु जेरिना सदोकपम न पिबिरप कमेंट होइदुइने फुल सपोर्ट सिगी कमेंट जिमदि मयामनसु दुम तानिंगमगनि हाइबो थाजैको सिदि मयामन खौरांगना ngaibо कमेंट होरमगनि हाइबो थाजै मान हाइबिरेबो कमेंट जे फुल सपोर्ट जेनिफर फिल्म कुमलखो ना हाइबिरे सि कमेंट जे आइजु दुम चारांग नै हाइताय कमाय पिदुन चममनबो हाइताय सि कमायना कमेंट जे हनगनि हाइबजे सिगी पाखुम जे आइना पिबदो नुंगाइतबा अमा हाइदि अमा मा लैरगसु अखोइ सेदोइना मसादगी पाखुम दो ताबिनबा अखोइ सेना ता हाइबियो ꯌꯥꯝ ꯂꯨꯕ ꯃꯇꯥꯡꯅꯤ ꯁꯤꯁꯦ ꯍꯣꯏ ꯀꯨꯝꯃꯛꯀꯦ ꯈꯔ ꯂꯩꯔ ꯀꯨꯝꯃꯛꯀꯦ ꯕꯣꯗꯤ ꯈꯔ ꯁꯦꯝꯃꯛꯈꯤꯒꯦ ꯑꯗꯨꯒ ꯀꯨꯝꯃꯛꯀꯦ ꯁꯣꯏꯗꯃꯛꯀꯤ बोडी फजरमने हाइदि हानदि हुइ सेजे मसा खरा दुम चौरमने हाइताइको सेगना हायरबुदा माजे जिम सानरमेबा जिम जे सानबु लोगिबदगी ꯍꯛꯆꯥꯡ मयामजु ꯆꯥꯎꯈꯠꯈ꯭रे हक्चांग चाउखतकिबनेबा अदुदे माजे याम चाउखतलगा येंगबदसु हाइदि फजर चबी म ओइरगसु अइ इसामंग हाइदि मनाउपा म ओइना हाइजिनि अदुम फजबा हाइसे फजरगसु याम का हाइना ओइदि हुजिकसे हंदरइनेबको अदु खंगदबा मीनदि अखोइसे उमतमदा हानगी माना फिल्म कुंगिबा मतांगिदुगा हुजिक येंगुरकांददि माजे नोइरे नोइरे हाइबी वानेबदु तसेंगना खंगमा ꯑꯩ मीनदि ꯅꯣꯏꯗꯦ कछु नोइदेबा कंदरइनेबा सि फिबमजे हानदि सिदे नोइरमिनेको टाइमिंगꯁꯨ होय ꯐꯪꯗꯕ टाइमिंगजु फंगदबा मा ꯑꯗꯨꯒꯤ ऑफिस अममगी थबा अमम चटपगिसु अदुगी अदु टाइमिंग अम फंगकांदबुदि माजु कुमजरक्सनी टाइमिंगꯗꯣ अइनासु दुम ꯐꯪꯍꯜꯂꯛꯑꯒꯦ रिक्वेस्ट तौजबने अदु मथंगी कमेंट जिना मु अबेमा मंगांग न पिबिरप कमेंट ने फुल सपोर्ट लैरे अइदी याम हराउजै सुमाइना खोगी वीडियो अम थागचरपदा मयामना सुमाइना नुक्सिबिदुना सपोर्ट तौबिबजे खोगी हाइनिंगाइ लेतेना थागचरी अदगी मथंगी कमेंट जिना तखेल नंबम गिनान पिबिरप कमेंटनी मथंग मथंग लेपतदा थागल ओंगायरबने होय थागचरके मथंग मथंग वीडियो जे मयामना सपोर्ट तौबियो को मतम संगबकांदा खोइ सेजे
mayamna yahonbiroona request adum tawbi aigi video je haidi tasengna main oina di akoi chege nammani ko aigi natte ba haidi channel je akoi family gi pulak oin hangmane aigi natte ko channel je haidi channel je ai sum handle taw wane aduga akoi gi channel je main oina hangi je family gi oina hangjabane aduduna mathang mathang nungai nungai ba family gi oiba video namjarake adagi mathangi comment jina Torisa maringna pibirako comment oidoine nache yai masu ulo o aduga punna mukbang macha ama tawro Mukbang hairꯛꯄꯁꯤꯅꯦ ꯌꯥꯝ ꯇꯜꯂꯤꯁꯦ ꯇꯧꯕ mukbang je hoi mayamna request tawri poi matungina mathangi video da yaragari tawjarake akoi che yai masu masu mukbang tawda ꯃꯥꯁꯨ ꯌꯥꯎꯍꯟꯁꯦ yahollakke masu yaragadi ko ado hoi mayamgi pamjabado matungina dum tawjarake haita aise wanga masu kara haitabne sum ahamba su oibagini ko aduga mathangjina singtam nganba waheng manam pibirakpa imanamani ko sidi sisu nangna hahanbani khangye aina full support mathang adum thagalo o hai thank you singtam sumaina support tawbibagi damakta yam haraujari adagi mathangi comment jina mu bikan pibirakpa Witsan nang single lo mani natte duni single lo na sigi je ai single di asemba oidoini ko adu mayamna di thajabir haitai ꯑꯩꯕꯨꯛ ꯊꯥꯖꯗꯦ ꯀꯩꯅꯣ ai nupi amta koijarakte adu mayam thajabiroiba ai punsida aigi life to ko ai punsida ai nupi ampa koijarakte haitai adagi ꯊꯥꯖꯕ ꯌꯥꯕ ꯈꯔ ꯉꯥꯡꯉꯣ adai mathangi comment jina mu pathokjarake Rina Hussein pibirakpa comment oidoine Jennifer song reaction tawro on haibire adu Hussein kitang haibiyo ꯀꯔꯝꯕ ꯏꯁꯩꯗꯅꯣ ꯑꯩ ꯇꯧꯔꯛꯀꯦ ꯏꯁꯩꯗꯣ ꯍꯥꯏꯔꯛꯑꯣ ꯁꯣꯏꯗꯅꯀꯤ ꯇꯧꯔꯛꯀꯦ hoi adu isai je yam luba mana copyright strike hekta lakpa yaweba aduduna mu kitang kitang nungai tabam di leise adugum am leibni no ko aduna mathangi comment jina Haris Thonglongjo na pibirabo comment oidoine video yengba yamna nungai ataisu nungai ba mayam thakalo o album ma tawro o Wilson full support sidi ai comment oidoini ko pibireise hoi ai mathang ju nungai nungai ba thagajarake adum support tawbiyo lepa leitana si haijage dagi mathangi sina Laisram Gautam jimna pibirakpane yam nungsiye thank you so much adagi mathangi sina Niru ahaibamna pibirakpa comment oidoine noina cheze yam nungsibane yam chu noire ngasai da haiba wadune sidi noide kaisu sum akoina su hek yengba da khangmuda itar ma phibam je hana di noiramme go haidi hana mayang kangi dudagi di hujikna kitang noire mayangi mittaw di dum noire haibi gani ko dui tar su magi khoi noibam yaramme ba adui matang dudagi di hujikna mukara tarone aduga mathangi comment jida stelin numna pibira poidoine kailamdagi no ꯁꯒꯣꯜꯕꯟ Sagobang ꯀꯥꯡꯉꯕꯝ kabam ꯂꯩꯀꯥꯏꯗꯩ lekaidagi oijadoine adagi mathangi sina Manda huidromna pibirakpa chicheji yam nungsiye thank you ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨꯀꯣ adagi mathangi sina Asim Kulpua yam nungaye blog loina yengje thank you so Thank much you, thank mathangi you. blog ta sunum yengbiyo mathang su nungai nungai ba video thagasarake adagi mathangi sina Donika Langthambamna pibirakpa comment oidoine huise nungsidro hoi ꯅꯨꯡꯁꯤ nungsibane mayam ama lei jaga du do ka haidi koina mafam do hek chatlu matamda yam environment du nungju nungai amna su hoida refreshing ju oiba haitare adum mayam ju chatpiyo mafam du ju aina mamang da haijagi budune jimai rongi Nepali basti rongi side du oija doini ko adagi mathangi sina Sanayan bi wahengbamna siju dum chap manare comment je ba patok chara orage ꯏꯃꯥꯟꯗ ꯂꯣꯏ ꯃꯥꯟꯅꯩ hoi imanda manare haidi chiche nungsi haibirak comment oidoine adagi ꯑꯃꯨꯛꯇ mathangi ꯁꯨꯞꯆꯜꯂꯒ ꯂꯣꯏꯅꯃꯛ mathangi ꯅꯨꯡꯁꯤ comment jina Sandhya Langsumam pibirakpa comment ne yam nungsiye che Jennifer se udaba yam kuire ado bandana su next video du yahollo udaba yam kuire akoi se je mathangi video number da di soidam ki yahonjarake adagi mathangi comment je Prabha Angom isagi blog subscribe tawrabani thank you so Thank much you. subscribe tawbibagi damakta adagi Khunchrakpam Purnima na pibirappa ꯚꯤꯗꯤꯑꯣ ꯂꯦꯞꯇ comment ꯊꯥꯒꯠꯄꯤꯔꯛꯑꯣ video leptana thagatpiro thank you thagatjarake ko asangma matamda dum adagi mathangida ꯕ꯭ꯂꯣꯛꯁꯦ pibirakpa je ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯦ Luang Ningolna pibirakpa comment je blog se yamna yengba nungaiye mathangdadi family pulap yahonbiro hoi mathangi
ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯦ ꯄꯨꯂꯞ ꯑꯣꯏꯅ ꯅꯝꯁꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯑꯩ ꯈꯟꯖꯩ ꯑꯗꯣ ꯃꯤꯒꯤ ꯁꯪꯕ ꯇꯥꯏꯃꯤꯡ ꯁꯪꯗꯕ ꯁꯪꯗꯕꯗꯣ ꯇꯥꯏꯃꯤꯡ ꯁꯪꯕ ꯁꯪꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯄꯨꯂꯞ ꯌꯥꯎꯍꯟꯖꯔꯛꯄꯁꯦ ꯇꯥꯏꯃꯤꯡꯗꯣ ꯌꯥꯗꯕꯅꯤꯅ ꯌꯥꯎꯍꯟꯕꯗꯣ ꯉꯝꯖꯗꯕꯅꯦ ꯑꯗꯣ ꯃꯊꯪꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪ ꯇꯥꯔꯒꯗꯤ ꯇꯥꯏꯃꯤꯡꯗꯣ ꯐꯪ ꯇꯥꯔꯒꯗꯤ ꯌꯥꯎꯍꯟꯖꯔꯛꯀꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯑꯣꯏꯅ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯅꯨ ꯕꯦꯕꯤꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯅꯣꯏꯒꯤ ꯀꯣꯀꯣꯗꯣ ꯎꯠꯂꯛꯑꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯑꯣꯏ ꯎꯅꯤꯡꯉꯦ ꯁ꯭ꯋꯥꯏꯁꯦ ꯂꯧꯕꯅꯦ ꯃꯌꯥꯝ ꯀꯣꯀꯣ ꯁ꯭ꯋꯥꯏꯁꯦ ꯂꯧꯕꯅꯦ ꯍꯥꯏꯁꯦ ꯁ꯭ꯋꯥꯏꯁꯦ ꯂꯧꯕꯅꯦ ꯀꯣꯀꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯍꯨꯏꯅꯥꯎ ꯃꯆꯥ ꯑꯃ ꯀꯣꯀꯣ ꯂꯩꯌꯦꯀꯣ ꯀꯣꯀꯣ ꯑꯗꯨꯒꯤ ꯆꯥ ꯃꯃꯤꯡ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ꯀꯣꯀꯣ ꯆꯥ ꯅꯨꯡꯁꯤꯅ ꯊꯣꯟꯖꯕ ꯁꯤꯂꯥ ꯍꯥꯏꯇꯥꯔꯦ ꯁꯤꯂꯥ ꯑꯩꯅꯗꯤ ꯅꯨꯡꯁꯤꯗꯨꯅ ꯃꯆꯥ ꯀꯣꯀꯣ ꯃꯆꯥ ꯍꯥꯏꯅ ꯀꯧꯋꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯅꯗꯤ ꯀꯣꯀꯣ ꯍꯥꯏꯅ ꯀꯧꯖꯕꯅꯦ ꯁꯤꯂꯥ ꯁꯤꯂꯥ ꯑꯗꯣ ꯅꯪ ꯃꯥꯒꯤ ꯎꯠꯁꯤꯂꯥ ꯕꯥꯔꯗꯦꯁꯨ ꯇꯥꯗꯣꯔꯦ ꯅꯪ ꯍꯟꯗꯛꯁꯦꯀꯣ ꯎꯠꯂꯛꯑꯣꯌꯦ ꯑꯗꯣ ꯅꯪ ꯃꯥꯁꯦ ꯎꯠꯂꯛꯑꯣꯌꯦ ꯂꯥꯎ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯔꯒꯗꯤ ꯎꯠꯆꯔꯛꯀꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗꯤ ꯍꯧꯖꯤꯛ ꯎꯠꯁꯟꯁꯦ ꯃꯈꯥꯗ ꯀꯨꯜꯂꯒ ꯂꯩꯔꯝꯃꯦ ꯃꯥꯁꯦ ꯃꯈꯥꯗꯗꯤ ꯂꯩꯀꯣ ꯑꯗꯣ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯌꯥ ꯁꯤ ꯂꯩꯔꯦ ꯇꯣ ꯇꯦꯡ ꯇꯅꯅ ꯅꯨꯄꯤꯅꯤꯀꯣ ꯃꯌꯥꯝ ꯇꯅꯅꯅ ꯕꯤꯟꯗꯤꯁꯤꯒ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯇꯣ ꯌꯥꯝ ꯃꯥꯁꯦ ꯅꯨꯡꯁꯤꯕꯅꯦ ꯌꯥꯎꯍꯟꯁꯦ ꯃꯥꯁꯦ ꯇꯦꯟ ꯇꯅꯅ ꯑꯩ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣ ꯁꯅꯥ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣ ꯗꯥꯔꯂꯤꯡ ꯌꯦꯡꯉꯤꯁꯦ ꯀꯩꯅꯣ ꯀꯣꯀꯣ ꯄꯥꯏꯁꯤ ꯁꯤꯅꯦ ꯃꯥ ꯊꯣꯏꯕꯤ ꯌꯦꯡꯉꯤꯁꯦ ꯋꯥ ꯉꯥꯡꯉꯣ ꯋꯥ ꯉꯥꯡꯉꯣ ꯉꯥꯡꯉꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯃꯥꯁꯦ ꯆꯍꯤ 3ꯗꯤ ꯐꯥꯔꯝꯃꯅꯤꯀꯣ ꯁꯤꯕ ꯍꯟꯗꯛ 3 ꯐꯥꯗꯣꯏꯕ ꯍꯟꯗꯛ 3 ꯐꯥꯗꯣ ꯃꯥꯁꯦ ꯌꯥꯝ ꯐꯜꯂꯒ ꯅꯨꯡꯁꯤꯕꯅꯦ ꯂꯦꯞꯂꯩꯁꯤ ꯃꯥꯁꯦ ꯌꯦꯡꯉꯣ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯃꯥꯁꯨ ꯌꯥꯎꯖꯅꯤꯡꯕꯅꯦ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯌꯥꯎꯖꯅꯤꯡꯕꯅꯦ ꯀꯦꯃꯦꯔꯥꯃꯦꯟꯒ ꯃꯈꯥꯗ ꯂꯣꯏ ꯀꯨꯜ ꯈꯪꯕꯅꯦ ꯑꯗꯨꯅꯅꯦ ꯂꯩꯔꯝꯃꯦ ꯀꯦꯃꯦꯔꯥꯗ ꯌꯦꯡ ꯂꯩꯁꯤ ꯎꯕ꯭ꯔꯥꯁꯦ ꯅꯨꯡꯁꯤꯌꯦꯅ ꯃꯥꯁꯦ ꯌꯥꯝ ꯌꯥꯝꯅ ꯈꯪꯕꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯑꯃ ꯀꯥꯈꯠꯂꯣ ꯌꯥꯝ ꯀꯥꯈꯠꯂꯣ ꯈꯪꯕꯅꯦꯕꯀꯣ ꯀꯥꯈꯠꯂꯣ ꯑꯩꯁꯨ ꯑꯗꯨꯝ ꯀꯥꯈꯠꯂꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯣ ꯊꯥꯒꯠꯄꯤꯕꯅꯦ ꯀꯥꯈꯠꯂꯣ ꯍꯥꯏꯇꯥꯔꯦ ꯀꯥꯈꯠꯂꯣ ꯃꯌꯥꯝꯅꯁꯨ ꯃꯥꯁꯦ ꯈꯪꯕꯤꯕ ꯌꯥꯎꯔꯝꯒꯅꯤ ꯈꯪꯕꯤꯗꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯅ ꯄꯨꯔꯛꯈꯤꯕ ꯀꯣꯀꯣ ꯁꯅꯥ ꯑꯣꯏꯗꯣꯏꯅꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯃꯥꯁꯦ ꯌꯥꯗꯁꯨ ꯌꯥꯎꯍꯜꯂꯣ ꯑꯗꯨꯝ ꯌꯥꯔꯦ ꯃꯥ ꯆꯠꯂꯣ ꯌꯥꯔꯣ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯁꯨꯁꯤꯊꯣꯏꯅ ꯄꯤꯕꯤꯔꯛꯄꯅꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤ ꯃꯊꯪꯒꯤꯁꯤꯅ ꯄ꯭ꯔꯤꯇꯤ ꯀꯨꯃꯔꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯕ꯭ꯔꯣ ꯆꯦꯒ ꯄꯨꯟꯅ ꯑꯁ ꯁꯤꯒꯤ ꯃꯨꯛꯕꯥꯡ ꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯦꯀꯣ ꯑꯩꯈꯣꯏ ꯆꯦꯗ ꯑꯩꯅ ꯍꯣꯏ ꯔꯤꯀ꯭ꯋꯦꯁꯄꯨꯗꯤ ꯇꯧꯖꯩꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯆꯦ ꯃꯇꯝ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯑꯗꯣ ꯃꯥ ꯃꯇꯝ ꯐꯪꯉꯀꯥꯟꯗ ꯃꯨꯛꯕꯥꯡ ꯁꯨꯇꯤ ꯁꯣꯏꯗꯅꯀꯤ ꯑꯣꯏꯔꯀꯥꯟ ꯇꯧꯖꯔꯛꯀꯦ ꯇꯧꯔꯛꯀꯦ ꯁꯨꯇꯤ ꯑꯣꯏꯔꯀꯥꯟ ꯑꯣꯏꯔꯀꯥꯟ ꯁꯣꯏꯗꯅꯀꯤ ꯇꯧꯖꯔꯛꯀꯦ ꯃꯨꯛꯕꯥꯡ ꯄꯨꯟꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯑꯔꯤꯕꯝ ꯋꯥꯂꯤꯌꯥ ꯕꯅꯨꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯆꯦ ꯖꯦꯅꯤꯁꯦ ꯁꯤꯒꯤ ꯀꯃꯦꯟꯁꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯇꯥꯅꯤꯡꯗꯨꯅ ꯂꯩꯕ ꯃꯌꯨꯝ ꯀꯃꯦꯟ ꯑꯣꯏꯔꯝꯒꯅꯤ ꯄꯥꯟꯗ꯭ꯔꯤꯕꯣ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯁꯦ ꯍꯥꯏꯗꯤ ꯃꯤ ꯈꯔꯅꯗꯤ ꯑꯩꯈꯣꯏ ꯆꯦꯁꯦ ꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯈꯜ ꯂꯩꯔꯝꯃꯤꯀꯣ ꯑꯗꯨ ꯇꯁꯦꯡꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯥꯏꯖꯔꯣꯏꯒꯦ ꯑꯩꯈꯣꯏ ꯆꯦꯅ ꯑꯗꯨꯝ ꯍꯥꯏꯍꯟꯖꯔꯛꯑꯒꯦ ꯁꯤꯒꯨꯝꯕ ꯁꯤꯒꯤ ꯀꯃꯦꯟꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯌꯦ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯌꯦ ꯑꯗꯨꯅꯤ ꯃꯌꯥꯝꯁꯨ ꯈꯪꯖꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯌꯥꯝ ꯅꯣꯏꯈꯤꯕꯗꯣ ꯍꯣꯏ ꯑꯗꯨꯅ ꯃꯤꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗꯨꯗꯅꯦ ꯑꯩꯁꯦ ꯑꯥ ꯃꯧ ꯃꯥꯜꯂꯕꯖꯥꯠꯅꯦꯕ ꯐꯤꯒ ꯏꯟꯕꯅꯦ ꯃꯇꯦꯛ ꯑꯃ ꯑꯗꯣ ꯍꯧꯖꯤꯛꯄꯣꯠ ꯆꯠꯂꯨꯕꯒꯤꯅꯦꯕ ꯃꯌꯥꯝꯅ ꯃꯌꯥꯡꯅ ꯌꯨꯝ ꯄꯥꯜꯂꯕ ꯍꯪꯉꯦ ꯑꯗꯒꯤ ꯚꯥꯃꯣꯟꯗꯁꯨ ꯄꯥꯜꯂꯕ ꯍꯪꯉꯦ ꯑꯃꯠꯇ ꯄꯥꯟꯗ꯭ꯔꯤ ꯑꯩ ꯂꯩꯁꯥꯕꯤꯅꯤ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯃꯁꯥꯃꯛꯅ ꯍꯥꯏꯖꯔꯛꯑꯕꯅꯤꯅ ꯃꯥ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯇꯁꯦꯡꯅ ꯃꯥ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯆꯃꯝꯅꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯆꯦꯗ ꯑꯣꯏꯅ ꯍꯥꯏꯍꯟꯖꯔꯛꯑꯦꯕ ꯑꯗꯩ ꯃꯊꯪꯒꯤ ꯀꯃꯦꯟꯁꯨ ꯑꯃꯨꯛ ꯄꯥꯊꯣꯛꯆꯔꯛꯑꯒꯦ ꯁꯤ ꯀꯨꯝꯃꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯁꯤ ꯌꯥꯎꯍꯟꯖꯔꯁꯅꯨ ꯀꯨꯝꯃꯨ ꯌꯥꯗ꯭ꯔꯦ ꯌꯥꯎꯖꯔꯁꯅꯨ ꯍꯥꯏꯅ ꯑꯗꯨꯝ ꯌꯥꯎꯖꯔꯁꯅꯨ ꯂꯥꯛ ꯂꯥꯛ ꯍꯥꯏꯐꯦꯠ ꯊꯥꯡꯗꯒꯦ ꯁꯨꯝ ꯂꯥꯛ ꯑꯗ ꯊꯥꯡꯗꯕ ꯁꯤꯗ ꯐꯝꯃꯣ ꯁꯤ ꯐꯝꯃꯣ ꯁꯤ ꯐꯝꯃꯣ ꯁꯤ ꯐꯝꯃꯣ ꯐꯝ ꯐꯝ ꯎꯝ ꯐꯝ 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 ꯌꯥ ꯐꯝ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯍꯥꯎꯕꯤꯖꯝ ꯁꯨꯅꯤꯇꯥ ꯗꯦꯕꯤꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦꯗ ꯑꯩꯗꯤꯅ ꯍꯥꯏꯕꯤꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯩ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯔꯥꯒꯦꯁ ꯁꯤꯡꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯃꯃꯥꯡꯒꯤ ꯀꯃꯦꯟꯒꯕꯨꯗꯤ ꯃꯥꯟꯅꯔꯦ ꯑꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠꯇ ꯃꯥꯟꯅꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯖꯦꯅꯤꯐꯔ ꯂꯨꯍꯣꯡꯉꯕꯣ ꯐꯤꯂꯝ ꯀꯨꯝꯃꯛꯑꯣ ꯍꯥꯏꯀꯣ ꯁꯤ ꯃꯃꯥꯡ ꯀꯃꯦꯟꯗꯕꯨꯗꯤ ꯌꯥꯎꯖꯈ꯭ꯔꯦ ꯑꯗꯣ ꯂꯨꯍꯣꯡꯗ꯭ꯔꯤ ꯂꯨꯍꯣꯡꯗ꯭ꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤ ꯂꯨꯍꯣꯡꯗ꯭ꯔꯤ ꯑꯩꯈꯣꯏꯁꯦ ꯀꯨꯝꯃꯛꯀꯦ ꯍꯣꯏ ꯀꯨꯝꯃꯛꯈꯤꯅꯤ ꯃꯥ ꯃꯇꯝ ꯁꯪꯉ ꯃꯇꯝ ꯀꯨꯝꯃꯛꯀꯦ ꯁꯪꯉꯀꯥꯟꯗ ꯀꯨꯝꯃꯛꯀꯦ ꯃꯥ ꯍꯧꯖꯤꯛꯀꯤꯗꯤ ꯇꯟꯖꯥ ꯑꯃ ꯏꯁꯪ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯑꯗꯩ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯑꯃꯨꯛ ꯒꯟꯊꯤ ꯊꯣꯡꯉꯝꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯔꯣꯏꯕꯒꯤ ꯀꯃꯦꯟꯁꯦ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯍꯥꯏꯕꯁꯦꯀꯣ ꯑꯩꯈꯣꯏ ꯆꯦꯁꯦ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯖꯔꯝꯕꯅꯦ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯃꯨꯛꯕꯥꯡ ꯇꯧꯖꯔꯛꯀꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯆꯦꯗ ꯑꯩꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯆꯦꯁꯦ ꯍꯥꯟꯅꯁꯨ ꯈꯔ ꯅꯣꯏꯔꯝꯕꯒꯤ ꯃꯥꯁꯦ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯌꯥꯝꯅꯕꯨꯗꯤ ꯆꯥ ꯉꯝꯃꯔꯣꯏꯕ ꯃꯥꯒꯤ ꯀꯦꯄꯥ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯆꯥꯕꯒꯤ ꯑꯗꯨꯝ ꯈꯖꯤꯛ ꯈꯖꯤꯛ ꯑꯗꯨꯝ ꯆꯥꯔꯒ ꯃꯨꯛꯕꯥꯡ ꯐꯤꯒꯔ ꯇꯧꯖꯔꯛꯀꯦ ꯁꯦꯝꯕꯒꯤ ꯑꯩꯈꯣꯏ ꯐꯤꯒꯔ ꯁꯦꯝꯕꯒꯤ ꯑꯗꯨꯗꯨꯅ ꯈꯖꯤꯛ ꯈꯖꯤꯛ ꯆꯥꯔꯒ ꯏꯕꯥꯅꯤ ꯌꯥꯔꯗꯤ ꯃꯨꯛꯕꯥꯡ ꯇꯧꯖꯔꯛꯀꯦ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯅꯀꯝꯃ ꯃꯍꯦꯁꯋꯔ ꯍꯥꯏꯕꯤ ꯃꯃꯤꯡꯁꯦ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦ ꯕ꯭ꯔꯣꯁꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯁꯤꯁꯨ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯦ
ꯑꯩꯍꯥꯛ ꯁꯒꯣꯜꯕꯟ ꯀꯥꯃꯟ ꯂꯩꯀꯥꯏꯗꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯒꯤ ꯁꯤꯗꯁꯨ ꯑꯦꯟꯊꯣꯅꯤ ꯒꯣꯡꯃꯩ ꯑꯄꯧꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯑꯦ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯕ꯭ꯔꯣ ꯍꯣꯏ ꯇꯧꯖꯔꯛꯀꯦ Yes, bro. ꯑꯗꯒꯤ ꯋꯤꯠ ꯇ꯭ꯔꯣꯃꯥ ꯑꯃꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯋꯤꯠ ꯇ꯭ꯔꯣꯃꯥ ꯑꯩꯈꯣꯏ ꯃꯥꯒ ꯌꯥꯎꯔꯒ ꯇꯧꯕꯤꯔꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯥꯁꯨ Tarak. ꯌꯥꯔꯗꯤ Madi ꯌꯥꯎꯖꯔꯛ ready ne. ꯔꯦꯗꯤꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤꯗꯤ Yabane. ꯆꯥꯕꯒꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯥꯗꯤ Lem thada bi kangu ne ꯂꯦꯝ moi. ꯊꯥꯗꯕꯤ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯌꯨꯝꯅꯥꯝ ꯑꯦꯂꯤꯖꯥ ꯑꯣꯏꯗꯧꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯑꯦꯛꯇ꯭ꯔꯦꯁꯅꯤ ꯆꯦꯁꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯕꯤꯔꯛꯑꯦ Thank you. Hayong hanura bok support tawbi ko. Hare mana su to ko. Ko na hare. ꯑꯗꯩ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯃꯆꯥ ꯑꯈꯪ ꯃꯉꯥꯡ ꯆꯥꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯅꯦ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡ ꯆꯦ ꯌꯥꯎꯍꯟꯕꯤꯔꯛꯑꯣ ꯍꯣꯏ ꯌꯥꯎꯍꯟꯖꯔꯛꯀꯦ ꯑꯩꯈꯣꯏ ꯆꯦꯁꯦ ꯃꯥ ꯊꯕꯛ ꯑꯃ ꯆꯠꯄꯒꯤ ꯇꯟꯖꯥ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯍꯦꯛ ꯇꯟꯖꯥ ꯐꯪꯕ ꯃꯇꯝꯗ ꯑꯩ ꯅꯝꯖꯔꯛꯄꯅꯦ ꯑꯩꯈꯣꯏꯅ ꯆꯠꯄ ꯈꯣꯠꯄꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯃ ꯑꯣꯏꯔꯣ ꯃꯨꯛꯕꯥꯡꯃꯨꯛ ꯇꯧꯔꯣ ꯑꯗꯒꯤ ꯀꯥꯏ ꯀꯥꯏ ꯆꯠꯄꯒꯤꯕꯨ ꯑꯣꯏꯔꯣ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ ꯑꯩꯈꯣꯏ ꯆꯦ ꯌꯥꯎꯍꯟꯖꯔꯛꯀꯦ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯂꯥꯡꯂꯦꯟꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯗꯗꯥ ꯚꯤꯗꯤꯑꯣ ꯃꯊꯪ ꯊꯥꯒꯠꯂꯛꯑꯣ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯕꯕꯥ ꯍꯣꯏꯁꯨ ꯌꯥꯎꯔꯒ ꯍꯣꯏ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯃꯥꯁꯨ ꯊꯕꯛ ꯑꯃ ꯆꯠꯄꯒꯤ ꯇꯟꯖꯥꯁꯦ ꯐꯪꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯑꯩꯈꯣꯏ ꯕꯕꯥ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯆꯤꯆꯦ ꯂꯣꯏꯅ ꯌꯥꯎꯍꯜꯂꯒ ꯑꯩꯈꯣꯏ ꯃꯃꯥꯒ ꯇꯧꯔꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯑꯩꯈꯣꯏ ꯃꯇꯝ ꯂꯣꯏ ꯐꯪꯉꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯇꯝ ꯁꯪꯒꯅꯤ ꯑꯩꯈꯣꯏ ꯆꯦꯅ ꯃꯇꯝ ꯁꯪꯒꯅꯤ ꯑꯗꯩ ꯑꯃ ꯁꯪꯅꯗ꯭ꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯗ ꯌꯥꯝ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯄꯨꯟꯅ ꯃꯇꯝ ꯁꯪꯉꯦ ꯁꯨꯇꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯀꯥꯟꯗ ꯄꯨꯟꯅ ꯑꯩꯈꯣꯏ ꯕꯕꯥ ꯍꯣꯏꯁꯨ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯐꯖꯕ ꯑꯃ ꯅꯝꯖꯔꯛꯀꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯀꯤꯌꯣ ꯕ꯭ꯔꯇ ꯃꯉꯥꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯖꯦꯅꯤꯁꯦ ꯀꯨꯏꯔꯦ ꯎꯗꯕꯅ ꯍꯥꯏꯕꯤꯔꯛꯑꯦ ꯍꯣꯏ ꯑꯩꯈꯣꯏꯁꯦ Hꯧjikti no ukhalani mai blog ta dum yaurani ais. ꯑꯗꯣ ꯕ꯭ꯂꯣꯛꯁꯦ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯍꯥꯡꯖꯕꯅꯤꯀꯣ ꯑꯩꯒꯤ ꯅꯠꯇꯦꯕꯀꯣ ꯑꯩ ꯍꯥꯡꯕꯗꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯍꯥꯡꯖꯕ Adu dang ngaptu ꯑꯣꯏꯗꯣꯏꯅꯦꯕ lisal amu yauke mai da. ꯑꯗꯣ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯖꯤꯃꯥ Noi ꯂꯥꯏꯁ꯭ꯔꯝꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯅꯣꯏ ꯃꯔꯛꯇ ꯕꯟꯗꯅꯥꯒ ꯀꯣꯀꯣꯒꯁꯨ ꯈꯔ ꯌꯥꯎꯍꯟꯕꯤꯌꯨꯀꯣ ꯉꯥꯏꯔꯝꯗꯣꯏꯅꯦ ꯍꯣꯏ ꯌꯥꯎꯍꯟꯖꯔꯛꯀꯦ Tu kogo ngasi yarai ꯀꯣꯀꯣ to. ꯉꯁꯤ ꯌꯥꯎꯔꯣꯏꯗꯣ ꯀꯣꯀꯣ ꯌꯥꯎꯔꯦ ꯁꯤꯅꯦ ꯑꯩꯈꯣꯏ ꯀꯣꯀꯣ ꯍꯥꯏꯕꯤꯔꯤꯁꯤ ꯃꯌꯥꯝꯅ Kogi koko thawai. ꯑꯗꯩ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯇꯥꯅꯤꯌꯥ ꯀꯣꯡꯊꯣꯡꯖꯣꯟꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯨꯏ ꯃꯌꯥꯝꯁꯦ ꯀꯩ ꯂꯝꯗꯅꯣ ꯆꯦ ꯂꯝꯁꯦ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯆꯤꯡꯃꯩꯔꯣꯡꯒꯤ Chingmairong Nepali ꯅꯦꯄꯥꯂꯤ basti. ꯕꯁꯇꯤꯒꯤ ꯑꯗꯣꯝꯗ ꯑꯣꯏꯗꯣꯏꯅꯦ ꯑꯗꯒꯤ ꯃꯊꯪꯁꯦ ꯏꯃꯥꯟ ꯃꯥꯟꯅꯔꯦ ꯀꯃꯦꯟꯁꯦ ꯃꯊꯪꯁꯦ ꯑꯗꯨꯝ ꯀꯃꯦꯟꯁꯦꯀꯣ ꯃꯥꯟꯅꯕꯗꯤ ꯄꯥꯊꯣꯛꯆꯔꯛꯑꯣꯏꯒꯦꯕꯀꯣ ꯑꯗꯨꯝ ꯃꯥꯟꯅꯗꯕ ꯑꯃꯃꯛ ꯈꯟꯒꯠꯆꯔ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯀꯕꯤꯇꯥ ꯁꯂꯥꯝꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯆꯦ ꯖꯦꯅꯤꯐꯔꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯎꯕꯗ ꯊꯥꯏꯅ ꯑꯩꯅ ꯇꯤꯚꯤꯒꯤ ꯋꯥꯜꯄꯦꯄꯔꯒ ꯊꯝꯈꯤꯕꯅꯦ ꯆꯦ ꯃꯌꯥꯡ ꯈꯤꯇꯪ ꯇꯥꯍꯜꯂꯣ ꯌꯥꯝ ꯅꯣꯏꯍꯟꯅꯤꯡꯗꯤꯌꯦ ꯆꯦ ꯌꯥꯝ ꯐꯖꯍꯟꯅꯤꯡꯕꯩ ꯍꯥꯏꯖꯕꯅꯦ ꯑꯗꯣ ꯁꯤ ꯃꯔꯛ ꯊꯠꯅ ꯋꯥ ꯑꯝꯇ ꯍꯥꯏꯖꯍꯧꯒꯦ ꯁꯤꯒꯤ ꯂꯥꯁꯇ ꯅꯣꯏꯍꯟꯅꯤꯡꯗꯤꯌꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯆꯦꯁꯦ ꯀꯩꯁꯨ ꯅꯣꯏꯕ ꯅꯠꯇꯦꯀꯣ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯁꯦ ꯅꯣꯏ ꯍꯥꯏꯕꯁꯦ ꯃꯥ ꯃꯁꯥꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯗꯤ ꯐꯥꯎꯖꯕꯅꯤ ꯀꯩꯒꯤꯅꯣꯗꯤ Handi ꯃꯥꯁꯦ am ꯍꯥꯟꯅꯗꯤ hararame handine kamingay ꯍꯔꯥꯎꯔꯝꯃꯦꯕ dugodi ish hararame. ꯃꯥꯁꯦ ꯃꯌꯥꯡ ꯇꯥꯍꯟꯅꯕꯒꯤ ꯃꯌꯥꯡꯁꯦ ꯇꯥꯅꯕꯒꯤ Mayang tanaba bu kaino mayeng tanaba haimne. ꯃꯌꯦꯡ ꯇꯥꯅꯕ ꯑꯩ ꯋꯥ ꯉꯥꯡꯕ ꯍꯩꯇꯦꯀꯣ ꯇꯁꯦꯡꯅ ꯑꯩ ꯋꯥ ꯉꯥꯡꯕꯁꯦ ꯍꯩꯇꯕꯅꯦꯕ ꯑꯩꯁꯦ ꯑꯗꯨꯒꯤ ꯃꯌꯦꯡ ꯇꯥꯅꯕꯒꯤ ꯃꯥ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯦꯕ ꯍꯣꯠꯅꯔꯤꯁꯤꯗ ꯍꯥꯏꯗꯤ ꯃꯌꯦꯡ ꯇꯥꯔꯦꯅ ꯍꯔꯥꯎꯖꯔꯤꯁꯤꯗ ꯃꯌꯥꯝꯅ ꯅꯣꯏꯌꯦꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯃꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯖꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ Howji ꯌꯥꯝꯅ kaisum khandre. ꯍꯣꯏ ꯃꯌꯦꯡ ꯌꯥꯝ ꯇꯥꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯩ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯃꯦꯛꯁ ꯃꯔꯤꯡꯅ ꯄꯤꯕꯤꯔꯛꯄ ꯑꯣꯏꯗꯣꯏꯅꯦ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯪꯀꯜ ꯃꯦꯛꯁ ꯃꯔꯤꯡ ꯊꯦꯡꯛ ꯌꯨ ꯁꯣ Thank ꯃꯆ you. ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯏꯚꯤ ꯊꯤꯡꯅꯥꯝꯅ ꯄꯤꯕꯤꯔꯛꯄꯅꯤ ꯆꯦ ꯖꯦꯅꯤꯐꯔꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ Thank you. ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯔꯥꯁꯇꯥ ꯅꯤꯔꯁ ꯗꯥꯅꯤ ꯆꯤꯆꯦꯒꯤ ꯁꯝꯁꯤꯗꯤ ꯉꯥꯎꯔꯦꯍꯦꯅ Hoish ꯍꯥꯏꯕꯤꯔꯛꯑꯦ adudi sam thanganinge. Samne ꯑꯩꯈꯣꯏ pulap ꯆꯦꯒꯤ ꯁꯝꯁꯦ puthaninge. ꯁꯥꯡꯗꯤ ꯌꯥꯝ ꯁꯥꯡꯕꯅꯦ ꯃꯥꯁꯦ ꯍꯥꯟꯅꯗꯤ ꯑꯗꯨꯝ Handaksu ꯁꯥꯡꯖꯔꯦ khadi ꯃꯥꯏꯁꯦ kakthakre. To ai sam ulhauge chance lauraga. Nung thokpadi yaroi phamamne. ꯁꯥꯡꯁꯨ ꯌꯥꯝ ꯁꯥꯡꯕꯅꯦ ꯑꯩꯈꯣꯏ ꯆꯦ ꯁꯝꯁꯦ ꯑꯗꯩ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯆꯅꯝ ꯕꯝ ꯕꯦꯝ ꯕꯦꯝ ꯃꯥꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯁꯤꯅ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯖꯦꯅꯤꯐꯔꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ Thank you. ꯑꯗꯩ Adum ꯃꯊꯪꯒꯤ ꯀꯃꯦꯟ nusibiyu. ꯑꯗꯩ ꯃꯊꯪ ꯀꯃꯦꯟ ꯑꯁꯤꯅ ꯖꯣꯅꯦꯛꯁꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯏꯃꯥꯟꯅꯕꯅꯅꯤꯀꯣ ꯕꯥꯏ ꯐꯨꯜ ꯁꯞꯄꯣꯔꯠ ꯂꯦꯞꯇꯅ ꯊꯥꯒꯠꯄꯤꯔꯛꯑꯣ Ai nang namanama pirakpagayse nangna hairaga loinamak gun point da hailakpa male haba. Namana bek polakpa dum chingnar lay habi ꯊꯦꯡꯛ sase. ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯒꯤ
HD HD com. Komna pibirapa kamena nice video brother and please make a video with your Coco too. Hoi akhoi Coco je mathangi video de yahonjarake Kuchen majo chen bai. hoi question chen bagi maje mi ama mana pam yam nungai jadaba mongondo ka nupi Sai masu da oi hausin su bagi kuchen chen la le. question chen la ai isa mona pam bu ma si yate ba ma si nupi mu oi bagi hai tai ba aduduna video da tasing yahon gi habu ma question chen manina yahon mangam jade ba adagi mathangi kamena sina Yaifabi Livestream ko Dawlu Santang haibire andegi mathangi kamena sina Bisorjit Ningthojamna haibiraba kamene yam nungsiye mamasu udaba yam kuire isa nupi Jennifer su kuire udaba Abi sojit na tro. mane ta Bisorjit oidoine Oh hoi ma. khoi mamaje mazu video da dum yawbane ado maje handa marakti aiga video nambagi tanja ipang phangdeba ko aiju video thagat khidraba hapta mudi pharam mane khoi cheju ma tanja phangdabagi mathangi mafam ama chappada khoi mamasu khoi cheju mukpunna khoi mu yardi mu namjarake Nong aduga matan sa sa da punji ko da be sojit. Sa wen sa minasi. Natra puna mukbang tausi. yaragadi mathangdadi khoi family pulap ke mu blog namjarake adu mathangi comment asina Bhumika an pibiraba comment oidoine subscribe tawrabani nangonda ngaumandana Jennifer ju fazai kitang wangamadi lamba lairoidabani Khudi ado wang bi lai du di. ado sigi Khudi wang matang bi. je ai wam da haijawi ko khoi se je mayam na neme na khanbiri je ma khaishu nem de ko taseng na harabada ma je angang wori kanda Tung ma bagi. kumakhi bagi sum nembra na khanbo wani ko Chao hen de. saw hindi hai bi wani hojik Bombita je tha u. hoi mana class 9 10 class 8 9 adu ai oiram du male mana film kumai je ebun kumai je ko adu ai de ai jam pi ba du matam de ma je angang ju ori bani na ma je fit oi da hai du ne ko du hojik na ma fit oi du ma height je taseng na 5.2 wang bani ko du pi da di Tare ka nupi do da pi di ni umi. mayam da ai di average oina dum wangi ko aduna matangi comment asina DK sing huidrong na pibirapa comment oidoine favorite actress sister Jennifer haibire Thank you. Yam adegi harau adumai ga har pasi yam harau zare. Jing 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 no harau. adegi matangi comment asina Sonalita Thingam pibirapani yam nungsiye thank you so much Thingam na mu chamana na comment amaga pibire e cheji yam chamme haidoine mai hoi chammane khoi cheji Ai champut ne. champut Asing ne ma matin champut ka am me sa bhai ya man. ma dugi champut dong na chammane boko matangi comment asina MK mangsabana pibirapa comment oidoine full support ni ko bro thank you so much adagi matangi comment asina Mona Khumana pibirapa comment oidoine se si mayum palabo nasina naw natragana kopallo noibai ni se Yum pandri itin inaw isina ne naw ne akoy ahum ne hoi ain ahan ay makrada no pi sina last. akhoi Couple humne nate ko hoi couple nate. aina pomba khoi Mana sena ngonda khwai na han han man mane ko aina khwai digi atombi ne mayam na khalisi. sahi di ko khoi sega ige je tara dai mu khenaram gani ba Oi seman ro. hoi tari ni pa na dai Tare mu da tu hayu oiram ne. gani hoi Nang ya dai mu pangang saning bagi tap tong tro. adagi matangi comment asina sijo dum manare do ko adagi Number am ta lawza gi Naubi na naubi na. pibirapa number am ta laujage Ako si naubi ni kami yagadro pre ngani. akhoi che yai maga maming du sama na sigi se Naubi ko number je dum Instagram na DM to simbiro adum number du pijarake adagi mathangi comment asina Puspa no ko pibirapa comment oidoine kari lamda oidono khangjaninge hoi mafam asidi lam haise akhoi blog ki duni ko aina patok sarai je koi hui gi oiduni ko adusu haijagram ne mamangi aina patokhiba comment mayam duda chingmaironggi Nepali basti ronggi da oiduni ko adai mathangi comment asina MD Arostan pibirapa comment oidoine chesi aina zoo dagi photo lairakline aigi favorite actress ne Thank you. Yam harawe. Ay photo ga laibi ka na hai bada. Matung na su laibi ko. He u bada. adai mathangi comment asina wifi gam haibana pibira e ahan ba thengnabani new subscriber ne thank you so much Thank you. adai mathangi comment asina Arun Livestream yam nungsiye Jennifer sidi udaba kuire Hojiti uhalage. Reels ta su manam halani, blog ta su sara age. Matang tawa. dai mathangi comment asina Naubi Thangjam yamna nungsiye family je masak su loina fajaye thank you so much ado akhoi gi imung je aidi kusu je haidi go akhoi gi family je akhoi ma khoi akhoi si hoi jam ngau ne do aini kitang kusu je ta ne akhoi baba ga ai ga je akhoi kusu kitang ta ne tai di Yam loi faja ngawza ninge ba. hoi ai budam ngong janinge ado ngau ba sia da akhoi si kusu je
ꯌꯥꯝ ꯈꯦꯠꯅꯕꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯍꯦꯛ ꯂꯛꯅꯩꯌꯦꯕꯀꯣ ꯀꯨꯆꯨꯁꯦ ꯃꯉꯣꯟꯗ ꯃꯥꯗꯤ ꯋꯥꯡꯉꯝꯅ ꯃꯉꯣꯟꯗ ꯂꯛꯅꯅ ꯀꯩꯝ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯀꯨꯆꯨꯗ ꯀꯔꯦꯝꯀ ꯈꯥꯏꯅꯗꯣꯏꯕ ꯑꯩꯒ ꯀꯨꯆꯨꯁꯦ ꯃꯥꯁꯦ ꯌꯥꯝ ꯊꯤ ꯈꯦꯠꯅꯕꯅꯦ ꯍꯥꯏꯕꯗꯤ ꯅꯪꯁꯦ ꯃꯌꯥꯝꯅꯗꯤꯀꯣ ꯍꯥꯏꯗꯤ ꯅꯨꯄꯥ ꯑꯃ ꯅꯪꯁꯦ ꯑꯣꯏꯅꯗꯤ ꯑꯃꯨꯛ ꯌꯣꯟꯒꯦ ꯁ꯭ꯋꯥꯏꯗ ꯅꯨꯄꯥ ꯑꯃ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯉꯧꯋꯦꯅ ꯍꯥꯏꯕꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏ ꯆꯦ ꯃꯅꯥꯛ ꯆꯪꯈ꯭ꯔꯗꯤ ꯑꯩ ꯌꯥꯗꯦ ꯍꯥꯏꯗꯤ ꯁꯪꯒꯣꯝꯒ ꯃꯩꯇꯥꯟꯒꯤ ꯀꯨꯆꯨ ꯍꯥꯏꯇꯥꯔꯦ ꯁꯕꯥꯁ ꯄꯃꯥꯟꯗꯨꯗꯤ ꯑꯗꯩ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯑꯉꯣꯝ ꯆꯅꯨ ꯇꯝꯐꯥꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯩ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯑꯁꯦꯝꯃꯔꯣꯅ ꯄꯤꯕꯤꯔꯛꯄꯅꯦ ꯃꯔꯝ ꯃꯣꯛꯄ ꯑꯉꯥꯡꯒꯤ ꯂꯥꯏꯠ ꯊꯦꯡꯛ ꯌꯨ ꯑꯩ ꯃꯔꯝ ꯌꯥꯝ ꯌꯨꯝꯗ ꯂꯥꯛꯑ ꯃꯣꯛꯆꯕꯅꯦ ꯈꯪꯅꯤ ꯃꯔꯝ ꯃꯣꯏ ꯃꯣꯛꯇꯦ ꯑꯗꯣ ꯑꯗꯩ ꯕ꯭ꯂꯣꯛꯀꯤ ꯃꯣꯛꯁꯟꯅꯩꯅꯦ ꯍꯥꯏꯕ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯃꯌꯥꯡꯂꯥꯡꯕꯝ ꯕꯥꯃꯣꯟꯕꯤ ꯃꯥꯏꯁꯦ ꯑꯔꯣꯏꯕꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯃꯤꯡꯁꯦ ꯁꯥꯡꯃꯟꯈꯤꯗꯅꯀꯣ ꯑꯗꯣ ꯐꯨꯜ ꯁꯞꯄꯣꯔꯠ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯑꯗꯒꯤ ꯃꯊꯪꯒꯤꯁꯤꯅ ꯄꯥꯛꯄꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯆꯥꯊꯥꯡꯖꯝ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯁꯕꯖꯦꯛꯅꯤ ꯐꯨꯜꯂꯤ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯈꯣꯏꯒ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯖꯩ ꯑꯩ ꯂꯧꯁꯤꯟꯕꯗꯤ ꯉꯝꯗ꯭ꯔꯦ ꯁꯤꯒꯤ ꯀꯃꯦꯟꯁꯦ ꯍꯨꯏꯁꯤꯡꯒ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯦ ꯑꯣ ꯍꯥꯏꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯁꯕꯖꯦꯛꯅꯤꯀꯣ ꯐꯨꯜꯂꯤ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯑꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯑꯣ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯗꯣꯛ ꯂꯚꯔꯁꯅꯤꯀꯣ ꯑꯩꯈꯣꯏꯁꯨ ꯍꯨꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯩꯈꯣꯏꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯨꯏꯅꯥꯎ ꯃꯆꯥ ꯑꯃꯁꯨ ꯂꯣꯏꯖꯔꯤ ꯑꯩꯈꯣই ꯗꯣꯛ ꯂꯚꯔꯁ ꯑꯃꯅꯤ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯆꯞ ꯃꯥꯟꯅꯩ ꯑꯗꯒꯤ ꯃꯊꯪ ꯀꯃꯦꯟ ꯑꯁꯤꯅ ꯁꯥꯅꯥꯖꯧ ꯀꯪꯖꯥꯔꯥꯎꯄꯝꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯅꯣꯏ ꯆꯤꯆꯦꯗꯣ ꯌꯥꯎꯕ ꯌꯦꯡꯅꯤꯡꯉꯤꯀꯣ ꯑꯩ ꯑꯗꯨꯝ ꯌꯥꯎꯔꯛꯀꯦꯀꯣ ꯍꯣꯏ ꯃꯊꯪꯁꯨ ꯑꯗꯨꯝ ꯌꯥꯎꯍꯟꯖꯔꯛꯀꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯁꯨ ꯌꯥꯎꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯩ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯍꯤꯗꯥꯡ ꯂꯧꯔꯦꯝꯕꯝ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯄꯣꯛ ꯆꯥꯔꯛꯑꯣ ꯆꯦꯒ ꯑꯁ ꯑꯩ ꯍꯥꯟꯅ ꯄꯣꯛ ꯆꯥꯔꯝꯃꯦ ꯍꯧꯖꯤꯛ ꯆꯥꯈꯤꯗ꯭ꯔꯦ ꯍꯛꯆꯥꯡꯗꯣ ꯌꯥꯝ ꯐꯖꯈꯤꯕꯗꯒꯤꯀꯣ ꯑꯩ ꯄꯣꯛ ꯆꯥꯈꯤꯗ꯭ꯔꯦ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯆꯥꯖꯩꯀꯣ ꯑꯩꯈꯣꯏ ꯃꯥꯒ ꯇꯧꯔꯁꯨ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏ ꯆꯦꯗꯤ ꯄꯣꯛꯁꯦ ꯃꯥ ꯉꯥꯅꯨꯒꯨꯝꯕ ꯍꯣꯏ ꯌꯦꯟꯒꯨꯝꯕꯗꯤ ꯇꯧꯔꯛꯇ꯭ꯔꯦ ꯉꯥꯅꯨꯒꯨꯝꯕ ꯌꯦꯟꯒꯨꯝꯕꯗꯤ ꯆꯥꯖꯕ ꯑꯗꯨꯒ ꯄꯣꯛꯇꯤ ꯃꯥꯁꯦ ꯍꯥꯟꯅꯗꯤ ꯆꯥꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯁꯥꯁꯦ ꯊꯥꯗꯣꯛꯆꯔꯦ ꯊꯥꯗꯣꯛꯆꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯊꯣꯊꯣꯏꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯀꯩ ꯂꯝꯗꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯖꯦꯅꯤꯐꯔꯁꯤ ꯌꯥꯝ ꯆꯝꯃꯤ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯕꯤꯔꯛꯑꯦ ꯁꯒꯣꯜꯕꯟ ꯀꯥꯡꯉꯝꯕꯝ ꯂꯩꯀꯥꯏꯗꯒꯤ ꯑꯗꯩ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯁꯖꯤꯗꯥ ꯁꯍꯥꯅꯤꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯌꯥꯝ ꯂꯥꯡꯁꯟꯅꯕ ꯈꯠꯄ ꯁꯥꯕꯗ ꯌꯥꯝ ꯄꯛꯆꯕꯅꯦ ꯂꯨꯝꯐꯨ ꯇꯣꯝꯕꯗꯁꯨ ꯑꯗꯣ ꯃꯥꯒꯤ ꯔꯣꯜꯗꯨꯅꯅꯤꯀꯣ ꯑꯗꯣ ꯑꯩꯁꯦ ꯃꯁꯥꯏꯁꯦ ꯇꯁꯦꯡꯅꯗꯤ ꯑꯁꯦꯡꯕꯗ ꯌꯥꯝ ꯆꯔꯥꯡꯅꯩꯌꯦꯕ ꯇꯁꯦꯡꯅꯗꯤ ꯈꯠꯂꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯈꯠꯆꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯐꯤꯂꯝꯗꯗꯤ ꯃꯌꯥꯝꯅ ꯔꯣꯜꯗꯣ ꯑꯗꯨꯝ ꯈꯠꯄꯒꯤꯗꯤ ꯆꯠꯈꯤꯕꯒꯤ ꯑꯗꯨꯝ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯈꯠꯂꯝꯒꯅꯤꯅ ꯈꯟꯕꯤꯔꯝꯒꯅꯤꯕꯀꯣ ꯑꯗꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯆꯦꯁꯦ ꯑꯗꯨꯝ ꯏꯔꯥꯡꯗꯤ ꯂꯥꯡꯖꯕꯅꯦ ꯑꯗꯨꯕꯨ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯀꯣ ꯑꯁ ꯑꯩꯁꯦ ꯌꯥꯝ ꯂꯦꯝꯍꯟꯗ꯭ꯔꯣ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯊꯣꯏ ꯂꯨꯋꯥꯟ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯅꯦ ꯐꯨꯜ ꯁꯞꯄꯣꯔꯠꯇ ꯂꯩꯔꯦ ꯏꯇꯥꯎꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯨꯡꯊꯥ ꯊꯥꯖꯗ꯭ꯔꯦ ꯁꯤꯃ ꯑꯗꯒꯤ ꯅꯪ ꯄꯤꯍꯜꯂꯛꯄꯅꯦ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯆꯤꯡꯂꯦꯟ ꯀꯩꯁꯝꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣꯁꯦ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯦ ꯃꯃꯥꯡꯒꯤ ꯀꯃꯦꯟꯗꯨꯁꯨ ꯀꯣ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯔꯤꯌꯥ ꯀꯨꯃꯥꯔꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯍꯨꯏꯁꯦ ꯎꯕꯗ ꯉꯥꯎꯔꯦ ꯅꯨꯡꯁꯤꯕꯅ ꯉꯥꯎꯕꯅꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯉꯥꯎꯕꯅꯦ ꯉꯥꯎꯔ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯍꯜꯂꯛꯏꯅꯦ ꯉꯥꯎꯋꯦ ꯍꯦꯛ ꯎꯕ ꯑꯗꯨꯝ ꯄꯥꯝꯃꯦꯕ ꯑꯩ ꯕ꯭ꯂꯣꯛꯇꯁꯨ ꯑꯗꯨꯝ ꯑꯩꯅ ꯄꯥꯝꯕꯒꯤ ꯑꯩꯒꯤ ꯔꯤꯌꯦꯛꯁꯟꯗꯣ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯑꯩꯗꯤ ꯃꯌꯥꯝꯅ ꯍꯨꯏꯗꯣ ꯂꯣꯏ ꯄꯨ ꯂꯥꯛꯅꯤꯡꯕꯅꯦ ꯑꯗꯣ ꯌꯥꯗꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯐꯝꯗꯨꯁꯨ ꯍꯨꯏ ꯃꯌꯥꯝꯗꯒꯤ ꯀꯦꯠ ꯂꯚꯔꯁꯀꯤꯀꯣ ꯀꯦꯠꯁꯨ ꯃꯌꯥꯝ ꯂꯩ ꯀꯦꯠ ꯂꯚꯔꯁ ꯂꯩꯕ ꯀꯩꯒꯤꯁꯨ ꯑꯗꯨꯗ ꯂꯥꯛꯄꯤꯔꯒ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯗꯣꯛ ꯂꯚꯔꯁꯀꯤꯁꯨ ꯂꯩ ꯂꯣꯏ ꯂꯩꯖꯩꯀꯣ ꯑꯗꯨ ꯃꯐꯝꯗꯨꯗ ꯏꯅꯥꯎ ꯇꯣꯝꯕꯤ ꯂꯣꯡꯖꯝ ꯏꯅꯥꯎ ꯇꯣꯃꯤ ꯂꯣꯡꯖꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯃꯅ ꯊꯣꯏꯊꯣꯏ ꯑꯦꯗꯚꯦꯟꯆꯔꯗ ꯆꯠꯄꯤꯌꯣ ꯆꯦ ꯍꯣꯏ ꯊꯣꯏꯊꯣꯏ ꯑꯦꯗꯚꯦꯟꯆꯔꯁꯦ ꯍꯣꯏ ꯍꯤꯌꯥꯡꯊꯥꯡꯒꯤ ꯑꯁ ꯑꯗꯣ ꯑꯩ ꯃꯌꯥꯝꯁꯨ ꯃꯃꯥꯡꯗꯗꯤ ꯆꯠꯂꯨꯔꯦ ꯃꯥꯒꯤ ꯖꯣꯝꯕꯤ ꯃꯌꯥꯝꯗꯨ ꯎꯕꯗ ꯂꯥꯎꯕꯗ ꯀꯤ ꯍꯥꯏꯕ ꯍꯧꯖꯤꯛꯅ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯍꯥꯞꯀꯠꯂꯦꯗꯤ ꯍꯥꯏꯌꯦ ꯑꯗꯣ ꯆꯠꯇꯤ ꯆꯠꯀꯦ ꯂꯥꯎꯕꯗꯤ ꯈꯔ ꯇꯥꯕꯅꯦ ꯅꯥꯀꯣꯡꯗꯤ ꯈꯔ ꯃꯦꯟꯁꯤꯜꯂꯣ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯃꯅꯤ ꯊꯣꯊꯣꯏ ꯑꯦꯗꯚꯦꯟꯆꯔꯁꯦ ꯕꯨꯠ ꯑꯃ ꯂꯩꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯗꯤ ꯌꯥꯝ ꯀꯤꯒꯜꯂꯦꯕ ꯃꯥꯗꯤ ꯕꯨꯠ ꯅꯨꯡꯁꯦ ꯑꯝꯇ ꯌꯥꯗꯦꯕꯀꯣ ꯆꯪꯈꯤꯕꯗꯩ ꯂꯣꯏꯕꯨꯛ ꯂꯥꯎꯋꯦ ꯍꯥꯏꯕ ꯑꯗꯨ ꯇꯜꯂꯦꯕ ꯑꯗꯨꯗꯨꯅ ꯑꯩ ꯑꯩꯈꯣꯏ ꯃꯐꯝꯗ ꯆꯠꯂꯒꯁꯨ ꯑꯗꯨꯒꯨꯝꯕ ꯆꯪꯗꯕꯤꯗ ꯍꯥꯏꯐꯦꯠ ꯑꯃꯝꯕꯒꯤꯗꯣ ꯑꯣꯏꯅ ꯅꯝꯖꯔꯛꯀꯦ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯇꯣꯡꯕ꯭ꯔꯝ ꯀꯣꯔꯧ ꯃꯉꯥꯜ ꯄꯤꯕꯤꯔꯛꯑꯦ ꯖꯦꯅꯤꯐꯔ ꯍꯥꯏꯅꯀꯣ ꯃꯥꯏ ꯐꯦꯚꯣꯔꯥꯏꯠ ꯑꯦꯛꯇ꯭ꯔꯦꯁꯅ ꯂꯥꯁꯇ ꯌꯥꯝ ꯐꯖꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯤꯔꯝꯃꯦ ꯊꯦꯡꯀ꯭ꯌꯨ 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 ꯊꯦꯡꯀ꯭ꯌꯨꯅ ꯍꯥꯏꯒꯦ ꯑꯩꯁꯨ ꯑꯩ ꯃꯤꯠꯇꯣ ꯍꯟꯖꯟ ꯍꯟꯖꯟ ꯀꯧꯔꯛꯄꯒꯤ ꯑꯗꯒꯤ ꯑꯣꯖꯦꯟ ꯅꯍꯥꯛꯄꯝꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯃ ꯀꯣꯀꯣꯒꯤ ꯐ꯭ꯔꯦꯟ ꯌꯥꯝ ꯂꯩꯔꯦ ꯍꯣꯏ ꯀꯣꯀꯣꯒꯤ ꯐ꯭ꯔꯦꯟ ꯉꯥꯛꯇꯅꯤ ꯂꯩꯔꯝꯃꯤꯗꯣ ꯃꯥꯒ ꯌꯥꯝ ꯆꯥꯟꯅꯒꯗꯕꯁꯨ ꯑꯣꯏꯌꯦꯀꯣ ꯑꯗꯣ ꯀꯣꯀꯣꯗꯨꯗꯤ ꯅꯨꯃꯤꯠꯇꯨꯗ ꯄꯨꯖꯍꯧꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯁꯨ ꯌꯥꯝꯅ ꯆꯥꯟꯅꯕ ꯑꯃꯗꯤ ꯑꯣꯏꯕꯅꯦ ꯃꯐꯝꯗꯣ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯃꯣꯅꯤꯀꯥ ꯅꯤꯡꯊꯧꯖꯝ ꯀꯣ ꯆꯦ ꯅꯨꯡꯁꯤꯕꯤ ꯆꯦꯁꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯅꯦ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯔꯦ ꯁꯤꯅꯤ ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯗꯗꯥ
ꯍꯣꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯒꯤ ꯃꯐꯝꯁꯦ ꯀꯥꯏꯗꯅꯁꯨ ꯂꯣꯏꯅꯃꯛ ꯄꯥꯊꯣꯛꯆꯈ꯭ꯔꯦ ꯃꯥꯟꯗ ꯃꯥꯟꯅꯔꯦꯗ ꯃꯥꯟꯗ ꯃꯥꯟꯅꯔꯦꯀꯣ ꯑꯗꯒꯤ ꯅꯆꯤꯟ ꯅꯅꯥꯎꯔꯣ ꯍꯣꯏ ꯃꯥꯅꯦ ꯑꯗꯒꯤ ꯕꯤꯀ꯭ꯔꯝ ꯂꯥꯏꯁ꯭ꯔꯝꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯃ ꯌꯥꯝ ꯆꯥꯎꯔꯦꯅ ꯏꯆꯟꯁꯦ ꯐꯤꯂꯝꯒ ꯀꯨꯝꯂꯔꯣꯏꯗ꯭ꯔꯥ ꯄꯨꯟꯅ ꯅꯆꯤꯟ ꯅꯅꯥꯎ ꯀꯌꯥꯅꯣ ꯅꯨꯄꯤ ꯀꯌꯥ ꯅꯨꯄꯥ ꯀꯌꯥ ꯄꯨꯟꯅ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯅꯦ ꯅꯨꯄꯤ ꯑꯅꯤ ꯅꯨꯄꯥ ꯑꯃ ꯅꯨꯄꯥ ꯑꯩꯅ ꯑꯃ ꯑꯇꯣꯝꯕ ꯑꯩꯈꯣꯏ ꯆꯦꯅ ꯑꯍꯟ ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯃ ꯑꯃꯒ ꯂꯩꯖꯩ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯀꯣꯃꯦꯔꯤꯌꯟ ꯗꯦꯕ ꯔꯤꯝꯖꯣꯟ ꯄꯤꯕꯤꯔꯛꯄ ꯄꯣꯃꯦꯔꯤꯌꯟ ꯄꯞꯄꯤ ꯐꯪꯒꯗ꯭ꯔꯣ ꯍꯣꯏ ꯄꯣꯃꯦꯔꯤꯌꯟꯁꯨ ꯂꯣꯏ ꯐꯪꯖꯩ ꯃꯐꯝꯗꯨꯗ ꯃꯆꯥꯗꯤ ꯄꯣꯛꯍꯧꯗꯦꯗ ꯍꯣꯏ ꯃꯆꯥꯗꯤ ꯄꯣꯛꯍꯧꯗꯦ ꯑꯗꯣ ꯐꯪꯗꯤ ꯂꯣꯏ ꯐꯪꯉꯦꯀꯣ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯂꯤꯟꯊꯣꯏ ꯄꯣꯁꯥꯝꯕꯝꯅ ꯄꯤꯕꯤꯔꯛꯄ ꯌꯥꯝ ꯁꯥꯡꯉꯦ ꯑꯌꯥ ꯆꯦ ꯖꯦꯅꯤꯐꯔ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯉꯥꯎꯖꯔꯛꯄ ꯑꯦꯛꯇ꯭ꯔꯦꯁꯅꯦ ꯅꯨꯡꯁꯤꯃꯜꯂꯦ ꯅꯪꯅ ꯅꯨꯡꯁꯤ ꯀꯥꯏꯅ ꯐꯣꯡꯗꯣꯛꯇꯕꯁꯦ ꯑꯗ ꯅꯪ ꯐꯖꯕꯗꯣ ꯍꯤꯌꯔ ꯁ꯭ꯇꯥꯏꯜꯒꯗꯣ ꯃꯇꯧ ꯇꯝꯃꯒ ꯀꯛꯈꯤꯕꯅꯦ ꯂꯣꯠꯁ ꯑꯣꯐ ꯂꯚ ꯌꯥꯝ ꯍꯔꯥꯎꯋꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯃꯁꯥꯡꯕꯁꯦ ꯃꯇꯧ ꯇꯝꯃꯣ ꯃꯇꯝꯗꯨꯗ ꯑꯩ ꯁꯨꯃꯥꯏꯅ ꯀꯛꯈꯤꯕꯅꯦ ꯕꯣꯛꯇꯒ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯂꯥꯡꯂꯦꯟ ꯃꯨꯇꯨꯝꯅ ꯄꯤꯕꯤꯔꯛꯄꯅꯦ ꯅꯨꯡꯉꯥꯏꯌꯦ ꯚꯤꯗꯤꯑꯣ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤ ꯖꯦꯝꯁ ꯕꯣꯔꯟ ꯗꯣꯛ ꯂꯚꯔꯁ ꯃꯈꯩ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯁꯨ ꯂꯥꯏꯛ ꯅꯝꯖꯒꯦ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯅꯤꯇꯟ ꯂꯤꯛꯃꯥꯝꯕꯝ ꯄꯦꯠꯁ ꯄꯥꯔꯛꯁꯦ ꯀꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯑꯗꯒꯤ ꯃꯊꯪ ꯀꯃꯦꯟ ꯑꯁꯤꯅ ꯍꯤꯟꯗꯥꯡꯃꯌꯨꯝ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯥꯡꯃꯟꯂꯦ ꯀꯥꯏꯋꯥꯏꯗꯅꯣ ꯈꯪꯗꯦ ꯅꯝꯕꯔ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯄꯦꯠꯁ ꯄꯥꯔꯛꯁꯦ ꯆꯤꯡꯃꯩꯔꯣꯡ ꯅꯦꯄꯥꯂꯤ ꯕꯁꯇꯤ ꯆꯤꯡꯃꯔꯣ ꯅꯦꯄꯥꯂꯤ ꯕꯁꯇꯤ ꯑꯗꯣ ꯃꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯇꯣ ꯇꯥꯏꯅꯤ ꯇ꯭ꯔꯦꯖꯔ ꯍꯥꯏꯅ ꯂꯩꯕ ꯑꯃ ꯇꯧꯕꯅꯦ ꯇꯥꯏꯅꯤ ꯑꯗꯨꯒꯤꯗꯨꯗꯒꯤ ꯇ꯭ꯔꯦꯖꯔ ꯑꯗꯨꯝ ꯃꯌꯥꯝꯅ ꯆꯪꯕꯤꯗꯨꯅ ꯃꯣꯏꯒꯤ ꯅꯝꯕꯔꯗꯣ ꯑꯗꯨꯒꯤ ꯃꯈꯥꯗꯨꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯕꯥꯏꯑꯣꯗ ꯂꯣꯏ ꯊꯝꯕꯅꯦꯕ ꯑꯗꯨꯒꯤꯗꯨꯗ ꯅꯣꯏꯅ ꯀꯟꯇꯦꯛ ꯇꯧꯁꯤꯟꯕꯤꯗꯨꯅ ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯒꯤ ꯍꯨꯏ ꯑꯣꯏꯒꯦꯔꯥ ꯍꯥꯏꯗꯤ ꯅꯣꯏꯅ ꯄꯥꯝꯕ ꯕ꯭ꯔꯤꯠ ꯀꯩ ꯑꯗꯩ ꯑꯃ ꯑꯃꯒꯤ ꯅꯣꯏ ꯈꯪꯅꯤꯡꯕ ꯃꯌꯥꯝ ꯂꯩꯔꯝꯃꯒꯗꯤ ꯑꯗꯨꯗ ꯅꯣꯏꯅ ꯍꯪꯕꯤꯕ ꯌꯥꯒꯅꯤ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯃꯐꯝꯁꯦ ꯀꯥꯏꯋꯥꯏꯗ ꯁꯤꯁꯨ ꯄꯥꯊꯣꯛꯆꯈ꯭ꯔꯦ ꯐꯣꯟ ꯑꯗꯒꯤ ꯅꯝꯕꯔ ꯍꯪꯉꯛꯏꯁꯦ ꯅꯪ ꯐꯣꯟ ꯅꯝꯕꯔ ꯁꯤ ꯐꯣꯟ ꯅꯝꯕꯔ ꯑꯃꯗꯤ ꯍꯪꯕꯤꯔꯝꯃꯦ ꯑꯩ ꯀꯃꯦꯟꯁꯦ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯍꯧꯗ꯭ꯔꯦ ꯑꯗꯨ ꯋꯥꯔꯧꯕꯤꯔꯣꯏ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯑꯩ ꯂꯣꯏꯅꯗꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯕꯅꯦꯀꯣ ꯑꯗꯣ ꯑꯃꯅꯤ ꯆꯤꯊꯍꯧꯕ ꯌꯥꯎꯕꯁꯦ ꯑꯩ ꯎꯖꯍꯧꯗꯕꯒꯤꯅꯤ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩ ꯌꯥꯔꯤꯈꯩꯗꯤ ꯑꯩ ꯀꯃꯦꯟ ꯈꯨꯗꯤꯡꯃꯛ ꯍꯟꯅꯕ ꯇꯧꯖꯩ ꯑꯩ ꯀꯃꯦꯟ ꯑꯝꯇ ꯆꯤꯊꯗꯦ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯃꯜꯂꯦ ꯀꯩꯅꯣ ꯉꯥꯎꯔꯦ ꯃꯤ ꯍꯥꯏ ꯉꯥꯎꯕꯅꯦ ꯎꯝ ꯑꯩꯁꯨ ꯍꯧꯖꯤꯛ ꯅꯨꯡꯁꯤꯕꯅꯦ ꯑꯩ ꯌꯥꯝꯅ ꯍꯧꯖꯤꯛꯐꯥꯎ ꯍꯣꯏ ꯉꯥꯎꯔꯤ ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛꯁꯨ ꯆꯠꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯐꯝꯗꯣ ꯑꯩꯈꯣꯏꯁꯨ ꯗꯣꯛ ꯂꯚꯔꯁ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯒꯤ ꯁꯤꯒꯤꯁꯦ ꯌꯦꯡꯉꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯀꯃꯦꯟ ꯑꯃ ꯂꯥꯛꯑꯦ ꯁꯤꯗ ꯆꯤꯅꯤ ꯆꯝꯄ꯭ꯔꯥꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯀꯣ ꯑꯗꯨꯒꯤ ꯆꯤꯅꯤ ꯆꯝꯄ꯭ꯔꯥꯗꯨꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤꯁꯤꯀꯣ ꯃꯥꯒꯤ ꯃꯁꯛ ꯃꯥꯒꯤ ꯑꯄꯤꯛꯄ ꯃꯥꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯋꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯥꯎꯋꯦ ꯑꯗꯨ ꯎꯕꯗ ꯃꯤꯡꯗꯨꯁꯨ ꯃꯤꯡꯗꯨꯁꯨ ꯀꯣ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯔꯣꯕꯥꯔꯠ ꯃꯨꯇꯨꯟ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯅꯤ ꯖꯦꯅꯤꯐꯔ ꯌꯣꯔ ꯐꯦꯟ ꯃꯤꯁ ꯌꯨ ꯄ꯭ꯂꯤꯖ ꯀꯝ ꯕꯦꯛ ꯇꯨ ꯁ꯭ꯀ꯭ꯔꯤꯟ ꯍꯥꯏꯕꯤꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯀꯨꯝꯃꯛꯀꯦ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯀꯦꯟꯖꯣꯏ ꯃꯤꯋꯔꯁꯟ ꯍꯦꯟꯅ ꯐꯖꯔꯝꯃꯦ ꯑꯦꯛꯇ꯭ꯔꯦꯁ ꯖꯦꯅꯤꯐꯔꯁꯦꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯁ ꯑꯩ ꯍꯣꯔꯦꯟ ꯇꯨꯝ ꯌꯥꯔꯣꯏ ꯑꯍꯤꯡꯗ ꯍꯣꯔꯦꯟ ꯃꯉꯥꯛꯅꯈꯤꯅꯤꯀꯣ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯅꯣꯛꯐꯗꯦ ꯃꯅꯤꯄꯨꯔꯗ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯅꯨꯡꯁꯤ 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 ꯌꯥꯝ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕꯩ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅ ꯑꯁ ꯅꯨꯡꯁꯤꯕꯁꯦ ꯂꯣꯠꯁ ꯑꯣꯐ ꯂꯚ ꯑꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯋꯥꯍꯩꯁꯤꯅ ꯌꯥꯝ ꯄꯦꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯂꯣꯠꯁ ꯑꯣꯐ ꯂꯚ ꯅꯨꯡꯁꯤꯕꯤꯌꯨ ꯀꯣ ꯂꯣꯠꯁ ꯑꯣꯐ ꯂꯚ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯃꯦꯝꯃ ꯑꯣꯏꯅꯥꯝ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯅꯤ ꯐꯨꯜ ꯁꯞꯄꯣꯔꯠꯇꯣ ꯃꯐꯝꯁꯦ ꯍꯥꯏꯔꯝꯗ꯭ꯔꯦ ꯀꯥꯏꯋꯥꯏ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯃꯐꯝꯁꯦ ꯚꯤꯗꯤꯑꯣꯗꯨꯗ ꯗꯣꯛ ꯂꯚꯔ ꯍꯥꯏꯗꯤ ꯍꯥꯏꯖꯕꯅꯤꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯂꯣꯏ ꯐꯥꯎ ꯌꯦꯡꯕꯤꯗꯕꯒꯤꯁꯨ ꯑꯣꯏꯖꯔꯝꯕ ꯌꯥꯏ ꯑꯩ ꯚꯤꯗꯤꯑꯣꯒꯤ ꯇꯪꯈꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯐꯝꯗꯨꯁꯨ ꯑꯩ ꯆꯞ ꯆꯥꯅ ꯍꯥꯏꯖꯔꯝꯕꯅꯦ ꯑꯗꯨꯒ ꯂꯝꯕꯤ ꯆꯪꯐꯝꯗꯨꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯍꯥꯏꯗꯤ ꯂꯝꯕꯦꯟꯗꯣ ꯀꯣꯏꯂꯥꯁ ꯑꯃ ꯊꯥꯗꯕꯒꯤ ꯍꯣꯏ ꯃꯐꯝ ꯄꯥꯔꯀꯤꯡ ꯇꯧꯕꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯆꯪꯐꯝꯕꯨ ꯑꯣꯏꯔꯣ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯒꯤ ꯃꯐꯝ ꯂꯣꯏ ꯍꯪꯕꯤꯔꯦ ꯅ꯭ꯌꯨ ꯁꯤꯗ ꯂꯣꯏ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯐꯝꯁꯤꯗꯤꯀꯣ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯕ ꯀꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯍꯟꯖꯤꯟꯕ ꯀꯃꯦꯟꯗꯨꯗꯤ ꯄꯥꯊꯣꯛꯆꯔꯔꯣꯏꯒꯦꯕ ꯌꯥꯝ ꯀꯃꯟ ꯑꯣꯏꯃꯜꯂꯦꯀꯣ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯍꯟꯖꯤꯟꯕ ꯀꯃꯦꯟꯗꯨꯗꯤ ꯇꯥꯅꯤꯡꯉꯝꯃꯔꯣꯏꯕꯀꯣ ꯑꯗꯒꯤ ꯅꯣꯡ ꯄꯥꯎ ꯄꯥꯕ ꯃꯊꯪꯒꯤ ꯌꯥꯔꯅꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯁꯨꯅꯤ ꯕꯥꯂꯥ ꯀꯦ ꯑꯩꯆꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯆꯤꯅꯤ ꯆꯝꯄ꯭ꯔꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯍꯥꯟꯕ ꯕ꯭ꯂꯣꯛꯅꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯕꯅꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯕꯁꯀ꯭ꯔꯥꯏꯕ ꯅꯨꯡꯁꯤꯕꯅꯤ ꯆꯤꯅꯤ ꯇꯧꯕꯤꯕꯒꯤꯗꯃꯛ ꯆꯝꯄ꯭ꯔꯥꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯆꯤꯅꯤ ꯆꯝꯄ꯭ꯔꯥꯗꯣ ꯑꯗꯩ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯊꯧꯗꯥꯝ ꯕꯥꯂꯤꯀꯥ ꯗꯦꯕꯤ ꯅꯨꯡꯁꯤꯃꯜꯂꯤꯁꯦ ꯊꯦꯡꯀ꯭ꯌꯨ 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 ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯆꯦ ꯖꯦꯅꯤꯐꯔ ꯑꯥꯏ ꯂꯚ ꯌꯨꯔ ꯕ꯭ꯔꯥꯗꯔ ꯍꯤ ꯂꯨꯛ ꯁꯣ ꯀ꯭ꯌꯨꯠ ꯑꯦꯟ ꯁ꯭ꯃꯥꯔꯠ ꯍꯦꯟꯁꯝ ꯂꯚꯂꯤ ꯐꯦꯃꯤꯂꯤ
Thank you so much. ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯅꯤꯇꯦꯁ ꯊꯣꯊꯣꯏꯕ ꯖꯦꯅꯤꯐꯔꯁꯦ ꯐꯤꯂꯝ ꯀꯨꯝꯂꯛꯑꯣ ꯃꯥꯡꯈ꯭ꯔꯅꯤꯌꯦ ꯄꯥꯝꯃꯨꯏꯌꯦ ꯖꯦꯅꯤꯐꯔꯁꯦ ꯑꯦꯖ ꯀꯌꯥꯅꯣ ꯆꯍꯤꯗꯤ ꯍꯥꯏꯔꯔꯣꯏꯀꯣ ꯑꯩꯈꯣꯏ ꯑꯗꯨꯒ ꯆꯦꯁꯦ ꯐꯤꯂꯝꯗꯤ ꯀꯨꯝꯃꯛꯀꯦ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯁꯨꯔꯤꯌꯥ ꯁꯔꯃꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯅꯦ ꯃꯨꯛꯕꯥꯡ ꯌꯥꯏ ꯕ꯭ꯔꯣ ꯁꯤꯁꯇꯔꯒ ꯇꯧꯔꯛꯑꯣ ꯚ꯭ꯌꯨ ꯅꯩꯍꯜꯂꯁꯦ ꯍꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯊꯪꯗ ꯌꯥꯔꯗꯤ ꯃꯨꯛꯕꯥꯡ ꯇꯧꯖꯔꯛꯀꯦ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯃꯨꯛꯕꯥꯡ ꯍꯥꯏꯔꯛꯄꯁꯤꯅꯦ ꯑꯩꯅ ꯌꯥꯝ ꯇꯜꯂꯤꯁꯦ ꯑꯩꯈꯣꯏ ꯆꯦꯗꯤ ꯆꯥꯕ ꯈꯣꯠꯄꯒꯤꯁꯨ ꯃꯥꯗꯤ ꯍꯧꯖꯤꯛꯇꯤ ꯃꯁꯥꯁꯦ ꯈꯤꯇꯪ ꯃꯌꯦꯡ ꯈꯤꯇꯪ ꯇꯥꯔꯛꯏꯕꯅ ꯆꯥꯁꯟꯕꯒ ꯅꯣꯏꯈꯠꯀꯅꯤ ꯁꯨꯝ ꯇꯧꯕ ꯍꯣꯏ ꯑꯗꯨꯅ ꯑꯗꯨꯗꯨꯒꯤ ꯆꯥꯕꯁꯦ ꯌꯥꯝ ꯍꯟꯊꯅ ꯑꯗꯨ ꯆꯥꯏꯌꯦꯕ ꯃꯥꯁꯦ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯅꯦꯕꯀꯣ ꯃꯥ ꯌꯥꯗꯤ ꯌꯥꯕꯤꯔꯦ ꯑꯗꯨꯅ ꯆꯥꯕꯁꯦ ꯈꯖꯤꯛ ꯈꯖꯤꯛ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯃꯨꯛꯕꯥꯡ ꯑꯣꯏꯅꯀꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯆꯦꯂꯦꯟꯖꯀꯤ ꯅꯠꯇꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯅꯦꯍꯥ ꯋꯥꯏꯔꯣꯛꯄꯝ ꯀꯨꯐꯖꯁꯦ ꯉꯥꯎꯔꯦ ꯅꯨꯄꯥ ꯅꯪ ꯑꯁ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯅꯪ ꯑꯣꯏꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯁꯥꯔꯥ ꯀꯤꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯅꯤ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯤꯌꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯂꯥꯏꯔꯦꯟ ꯂꯥꯛꯄꯝ ꯌꯥꯏꯐꯕꯤ ꯆꯦꯆꯤꯅꯤ ꯄꯔꯖꯨꯝ ꯄꯥꯟꯗ꯭ꯔꯤꯕꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ ꯍꯪꯅꯒꯨꯝꯁꯤ ꯆꯍꯤ ꯍꯪꯅꯒꯨꯝꯁꯤ ꯆꯍꯤꯗꯤ ꯀꯩꯁꯨ ꯌꯥꯝꯗ꯭ꯔꯤꯕꯅꯤꯗꯀꯣ ꯍꯥꯏꯗꯣꯛꯄ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯃꯤꯅ ꯑꯩꯗꯣ ꯍꯟꯕꯤ ꯃꯥꯜꯂꯅꯤ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯒꯤꯇꯥ ꯗꯦꯕꯤ ꯖꯦꯅꯤꯐꯔ ꯌꯥꯝ ꯐꯖꯩꯀꯣ ꯁꯝꯗꯣ ꯐꯖꯩꯌꯦ ꯍꯨꯏꯁꯨ ꯅꯨꯡꯁꯤ ꯊꯦꯡꯛ ꯌꯨ ꯑꯩ ꯁꯝ ꯌꯥꯝ ꯐꯖꯩꯔꯛꯄ ꯂꯣꯏ ꯍꯔꯥꯎꯋꯦ ꯑꯃꯨꯛ ꯁꯥꯡꯍꯜꯂꯒꯦ ꯁꯤꯗꯒꯤ ꯁꯥꯡꯁꯨ ꯌꯥꯝ ꯁꯥꯡꯕꯅꯦ ꯑꯩꯈꯣꯏ ꯆꯦ ꯁꯝꯁꯦ ꯑꯗꯩ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯑꯣꯃꯤꯂꯥ ꯆꯅꯨ ꯑꯁꯤꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯌꯥꯝ ꯆꯠꯄꯤꯌꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯐꯝꯗꯣ ꯑꯗꯒꯤ ꯂꯣꯏꯔꯦ ꯁꯤꯒꯤ ꯀꯃꯦꯟꯈꯩꯁꯦ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯇꯩ ꯑꯇꯩ ꯄꯤꯕꯤꯔꯛꯄꯗꯣ ꯃꯊꯪꯒꯤ ꯀ꯭ꯌꯨ ꯑꯦꯟ ꯑꯦꯒꯤ ꯕ꯭ꯂꯣꯛꯇ ꯑꯅꯤꯁꯨꯕ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯃꯌꯥꯝ